Gari thawbagi wahau kamari leinana thokhiba khana chainabi thodok amada soktuna leirakpa Meeoi ama leikhidabaga mari leinana Imphal Yairipok lambi pung khara thingjillure. Leikhidraba Meeoi adu Irilbung police station gi manung chanba langdum makha lekaidagi hidam rojit chahi 36 apokpa hidam tomba kawe Jio Mobile Internet Service Company da thabak tawbani hare. Thaudok asida chena bani haiba andro police station gi manung chanba angtha mamang lekaidagi loitongbam somokanta chahi 52 kauba Meeoi ama police na fagat pangamkhre. ELITETV news na fangba pauda khana chainabagi thaudok adu tha sigi taramanga da andro police station gi ngarian da thokhibane nomit adu da leikhidraba Meeoi adu mahaki mamanaba ahunga loinana andro da Jio gi mobile tower yungbagi thabak ama chatlubagi halakpada ngarian chingkhong lambida gari thobagi hengat nabada Meeoi kharaga ningai sangdana bathoke Mafam adudagi laklaga ngarian kaithelda ki hom charingaida ningai sangdana khiba Meeoi sing adu laklaga khana chainaba thokhibani hare khana chainaba thodok aduda Meeoi adugi makokta arubma posak amagumbana thombadagi soktuna advanced hospital gi ICU da laikanaduna lakhibane adubu ngarang numidang pung 8 rom tabada laikanaba ngamdana laikhidabani hare Nakalamborom da misi asida chenariba Meeoi faduna matik chaba chairak pigedabani haituna leikhidraba Meeoi asigi JSC amadi lekai gi miyamna Imphal Yairipok lambi ngasi ayuk angan madagi hautuna thingjanke ana ayek amadi essential service ka mari leina banatana Meeoi amata chadhandana lambi thingduna protest tauke lambi thingbagi pau tabadagi Imphal ki additional SP ama yauna Irilbung police ki personal sing laktuna lambi thingdana bahotnake adubu khoisaunaraba miyamna makhatana lambi thingduna thamke Tungda Rojit ki misira chenaba fare haina police na pau pirakpadagi ayuki pung 8 rom tabada thingzilamba Imphal Yairipok lambi thadoke Loinana misi asigi matangda lengang na chap chaba thabak laukhatrabadi JSC amadi miyamna akan makhongjang changshin gani hairi Rojit se akoi mark se mukhoina phubudagi lamai takta haidarakpadi mark se yan tadadana akoi khuda aduda advanced hospital da pukhalaga akoi numit mangani akoi ngasi phawa ngasi akoi ngarang phawa numit marini hariba numit marini asi akoi treatment tawraga akoi mark brain je hangto operation tawraga akoi thambani adubu laibak thibadagi akoi inaupa singarang numidangi pung 8 taba matam adai da laikhidre akoida akoi police department dagi yamna thajaba haibadi akoi senariba Meeoi adu phare haibadi akoida hujik thajaba pirakpadagi akoi hujik lambi asi hujik oina de hangtoksare adubu akoi JSC amasu semjare JSC akoi apunba club organization ima event akoi khunja asi punna akoi khusamnaraga semjabani adubu akoi phare hairaga hujik mokoina belda akoi aso sang sangal laibagi mahaki pesa khara piraga thadokhiba khotokhiba adumba karigum makhatana adugum thabak thorom pakhalakpa taragadi akoi JSC sina koi tumina leiroi makhatana koi khongjang kyamarom changchalakani koi akan khongjang kyam changchalaga koi misi asigi matangda koi asengba langlang jin puthoktir phawa koi makhatana khongjang changchanjagani haiba wafam sei miyam gem phumda press ki khutangda I thamjage